Image Bauda Miyang Tabirabasing Bukrumzari, Nasi Maruga Pau Pizari. Behiyam Khulda Chief Minister N. Birena Police Station Amahangdokre. Upadi Sanagi Medal Amadi Selgi Mana Langtokri Thorampangtokre. Luena Question Design, Blueprint and Model Examination Haibasida Numit Mangani Chatagada Workshop Hudokre. Pau Chakaina Pizari. India Myanmar border के मनों हंजनबा सिंहात सब डिवीजन के मनों दलाईबा बेहियम खुलदा मसे मणिपुर के चीफ मिनिस्टर एन बिरेना पुलिस स्टेशन हम हांगदोक्रे थरोमसी सरुक यानबगिदमक सिंहात की एमएलए गिनस्वान हो अतई एमएलए मिनिस्टर सिंह अमदी सीएस डॉक्टर जे सुरेश बाबू डीजीपी एलएम खौते अमदी अतई ऑफिशियल सिंह लोइनबसिंग ngasi ayu pung 10 makhai taba matamdagi Kangla helipad dagi IAF ki helicopter da khongsan ki aduga ayu pung 10 tabada behiyang football ground da thungaki mafam adudagi police station hangdokadawriba mafam adu fawba khongna chatki police station hangdokpagi thoram aduda chief minister na haiki Imphal da famlaga Manipur ngakpa yaroi Imphal dagi lapthokiba manung hanjina leiba mafam singda chatuna mafam dugi miyoi singa haktengnana wari sanaduna awat apasing hanglaga mengkhatnaba hotnagadabani Masigi patamda ngasi hangdokliba police outpost asi hangdoknaba cabinet minister singa loinana thorom asi yawgalakpani Hojik paliba lenga asigi oina yamna nungairibasi chenda haibagi mahutta thabak oina miyamna pibani Chingi mafam taruk tareta su nupigi kaithel sagani haina lauthokiba duk ngasidi mafam khudingmakta saba loiduna miyamna sinakre Masigi damak miyamna thakat pirakpa adu lenga asina aduki matik nungaiba poi Hana mamangdadi lamdam segi manung hanjina lairi mafam sing yensin binaba mi amata layamde adubu hawjiti lenga ase lakpadagi Manipur gi kachin koya da lairiba manung hanjin ba mafam da lairiba miyam gi damak thaba kaya pakhatpa ngamle Behiyang da police outpost hangdokliba ase mafam adugi khunja sing da chatharakadaba crime kaya dagi kannabagi damakni Imphal dagi panglap laptana kwaidagi chawba anisuba Churchandpur town asida crime kaya thokpadagi mi changba ngamlamdabani adubu hawjiti BJP lenga ase lakpadagi mafam asida miyoi kaya changba yahale loinana yamna ingchipa district ama oire CM na makhadan hai thawfamdaba ban blockade torombasing hawjiti leitre ban blockade journal strength jingbasing yari makai ekoi tawdunaba honagadabani lenga ase lakpadagi Behiyang police station sadaba yaroi haina warep lograbani Hojik paliba BJP gi chungchin nabalenga asina miyamda ahongba mamalda fangangadaba cheng miyamda fanghandabagi wakat kaya lakpuga loinana hojik lenga na food security gi cheng miyamda fanghali hairabasu kendra kharadi tha taruk fangdaba Nepal fangdaba kaya yauri haibagi khulaw kaya lawnaragli masina takpadi lenga ase food security ekitafam thokpadaba ningtina tawdre takpani haina CPI Manipur State Council Secretary Swatin Kumar na permission da fundokre ngarang thawal khetri sanglen da pangthokiba CPI Manipur State Council gi nomagi oiba mifam da lokhiba warif singi matang da khananaba mase irawat babanda leiba party sig office da pangthokpa pawmi mifam amada Swatin Kumar makhatan haiki hojik lamdam sida miyamna nomada changdraba yadraba maru oina Chen kg da rupa 50 ki mathakta pibada natana superfine kg da rupa 50 ki mathakta pikre aduna party asina Manipur da special status makata na pihanaba yauna CAB ki matangda khongjang changsinaba sem saba loire mahangna makatan haiki hauze India da lenga pairiba Narendra Modi na luchingba NDA ki lenga kasi miyamna pamtre haibasi mayek sengna khangle haina Ngarang mifam na kanane na kibaga loinana Narendra Modi na lauthokiba policy program amata mai paktre lenga khek pairakpaga 13 suba lok sabha gi election matungdagi maruoina planning commission muthatlaga niti ayog chana hanaba honabaga loinana black money thingnabani haibaduna changsinkhiba khongjang mai pakhidaba lenga amani Modi lenga ase suri nomliba miyamni mayokta leibani aduna mamangi mikhal kaya da NDA gi party si mathang mai thiduna lagli
Lenga asi kuina chaloi handaki mikhala duda CPI na ahum subata haukiba du lenga pairiba BJP na muscle power money power sizinaduna nampu sabu tawkiba sidagi BJP na mai pakpak mamkibani matawasumna chingi lamsingdasu NPF na NACN IM sizinaraga muscle power money power sizinaduna mai pakibani aduna election da muscle power money power tangai fadana changbe maramaduna CPI gi oina anobo thabok thorom kaya hak khongdokpa changle haiduna ngarangi mifam aduna warep loki hairaduna handak manipur lenga ke lupa karor chani humputra mari ma ki bamaram chade election gi model code of conduct lairingai da mataw karam na senfam sing asi mangi banu haina mahak hangki Malengi Maheuro Kayadagi Malengi Orakli Rasniti gi Fivam da Hausi Fawu da Chathariba Rasniti gi Wato Ase Miyamutu Hataga Miyoy Kujo Karana Nungaina Bahonariba Capitalism Amadi Tukatiba Laitaba Ekoi Miyam Nungai Minabayaba Mina Mibu Kariguma Makal Amatagi Miyot Minay Laitaba System Socialism Kunai Lina Bahonabasini Capitalist Laibak Singh na Chokolak Liba Laibak Singh India, China, Iran, Korea na Chingba Amadi, Chokotriba Laibak Singh Africa ki Laibak Singh Punamakasi, Afghanistan, Syria, Yemen na Chingba Laibak Singh Bok Makoy na Siyamba, Malyam gi Siyal Tungi Chana Patha Amadi, Makhada, Makoy gi Senan Pam Oili Haina Mahak na Makataki. Financial crisis, Manipur na Tuiba, and the Barak Juni Tarikun Matoy, the center na Madagi RBI na Atimara Ibado. Angdohale, Amadi, Pesha Tadare, Haragasu, Han Mangan Kibalu Pakuro, Jani, Dragon Mari, Madukada, Scenery Bino, Garamuto Hibano, Loidana, Ekogi, election report of conduct, Saturday, Manunga, election Akan Badawagi, Marat, Aduyama sent from my title, Masi, and Kina, white paper, put to put on for the lake. I can say, will worry point my own day and Manipuri Sahitya Parishad Amadi Jawaharlal Nehru Manipur Dance Academy Anina Sinduna Upadi Sanagi Medal Selgi Mana Amasung Lairik Tapiba Selgi Mana Lanthok Pagi Thorum Ngasi Jain Manipur Dance Academy the Pangthokre Manipuri Sahitya Parishad ki Maripu Mangarap Suba Kumon Palan Thorum Amadi Maripu Marirap Suba Chahi gi Mifamga Mari Lainana Pangthokpa Thorum Aduda Kaf and PD Minister Karam Siamna Athoba Mitung Parishad ki President Professor Gamuzam Ibohana Thoromapu Amadi, retired IAS E. Shonamanina Akana Mitung Oina Sarbyaki. Unity in Diversity Hybrid Theme State Level Integration came Ama Department of Youth Affairs and Sports Government of Manipur Sinduna, Manipur gi border town Oiriba Mori the Laiba, Eastern Science School da Numit Mangani Chubna Zatharakliba came ki Saru Ama Oina, came Maduda Saru Yariba Youth Singnak Nasi Morigi Mafam Kayada, Wangang the Concert Amachat Creek. Ngasige concert aduda Unity in Diversity, Save Our Environment, Save Our Youths, Haina Thaba, Tungan ba placards in Paiduna Chetki. Ngarang Technopal SPTH Bikramji Kimi Ing Makada CDO gi SI Roki Singhana Luchimba Team Amadi 43 Assam Rifles Aniki combined team na More Bazar area da frisking checking Chatharinga Cherakta Maruti Van Ama check Tobada Lupal Singh Funitu Jamapan Rongi Yungang Singh Pagale Hari Ngarang Pagalaba using Adudi Old Mang Quarter Marifutara Mari Old Mang Half Nifunipan OC Blue Quarter Nifutaret McDowell Half Mariputara Taru, Magdal Quarter, Kunmari, Ni Haidi. Pagalaba using Adu Moregi Excise Department da Kusanakre Haidi. Question design, blueprint, and model examination. Haiba Sidan Namit Mangani Chupnat Sathagadaba workshop Mangasidagi, Hindi Teachers Training Institute, DM College Campus, Nasidagi Hautokre. Evaluation Examination Unit SERT na Sinkiba workshop Hogdok Pagitaramda SERT gi Special Secretary S. Kholia Lorhona Athoba Mitung Amadi All Manipur Private School Welfare Association gi Advisor N. Tomba Amadi Hindi Teacher Training Institute gi Principal L. Gambir Anina Akhanaba Mitung Lensing Amadi SERT gi Joint Director Jim G. Thinguzamna Tharamapu Oigi Thoramda Jim G. Thinguzamna Wafam Kaya Punturakli. Ojasingi quality oiba, Ojasingu quality porapa, Ojasingu Hayenba, Kanganba Habasidi, Yam Matauta and Asiatin. Aduna Matamatam Yuina, Aquina,
अनौब टेक्निक कया सेंटर तकनरीबा अतई स्टेट तकनरीबा अतई अतई अनौब मेथड मैम से एसआरटी की रिसोर्स पर्सन मैम चलूरगा आद तमुरगा अमुक अखोइना स्टेट सिदा अखोइदा स्टेट की लेजरीबो ओजासिंगसिदा अमुक हन्ना अखोइना अमुक पीनना अखोइगी प्रोग्राम पाखत्सै थांगमैबन असेंबली कंस्टिट्युएंसी की एमएलए के एच जॉय किशन एसीएसी की मनुंग लैबा लाइजिंग निंगथौ गवर्नमेंट जूनियर स्कूल थुगाइरम लगा लोड खिबा अमदी एजुकेशन डिपार्टमेंट की नॉलेज याउदना पाइखतलिबसी एजुकेशन कमिश्नर ना लालिबा जून की तांग कुतरे फावो की मनुंग दा कनाना सारिबनो खंगलकनबा अपील तौरली ngasi MLA na school thugairaga sagani tawriba mafamda hakthengna chetuna yingsilubada pawmisengda phongtorokpada haukiba June 3 ta school asi thugairam ki MLA na June 8 da school gi headmistress ta hangbada department na tharakpa oiramgani haibadagi JDO amasung education department ki additional director da hangbada hiramsegi matangda knowledge laite haibadagi school committee ga ahumlak punaduna school sagani haina तौरंग मियोसी उन्नब होनबदा फाव उन्नब फंगदबी थीब फंगदना लेरी अफब थबक तौब लोतुना लेगदब नते लोतुना लेरगदि अफब मोटिव नते छात्र सेमी येंगदुना समर वेकेशन मनुंगदा लोसिनब होनसी एजुकेशन कमिश्नर ना जून 23 फावगी मनुंगदा हिरमसगी मतंगदा सेंगोगदबनी अमदी एमएलए मसादा कॉन्टेक्ट तौबियो करिगुंबा सेंगदोरक्तब तारबदी छात्र मंगहनबा सेनबनी हाइना लोगनी अमसुंग आइन की ओइबा थबक एजुकेशन डिपार्टमेंट ना मियोसिगी मथक्ता लौखतगदबनी हाइकी अदुना स्कूल थाबिरिबा पुक्चल चावरबु नुपादो अमुक्ता थोपिरो लोटलगा लेबिरगनु अफबा थबक तौबदा थमन प्रजाना सगोलोइदब मरम लेते एमएलए मोइन आइसु सगोचगनी अदु तौरिबसे फजना खंगिना तौमिनसे हाइदना आइना अपील तौजरी अदुगा आइना हाइजगे माइ तौदना तारिख 23 मोंगदा लोपिरगदी हारिमियोद अफबा मोटिव नते म्यांमारदगी गुवाहाटी तमना पुखिगदबा इंटरनेशनल मार्केट लुपा करोड़ अमदस्मिक मंगारोंगी ओइगदबा WY टेबलेट मरु लिसिंग हुंपुतरा निपानी कोनना मयांग अमंगसे अयुक पुंग 13 निफुरोम ताबा मतमदा इम्फाल ईस्ट पुलिस की टीम अमना तेलीपति की कालीमाई मंदिर मनाक्तगी फागत पगमग्रे यामलबा मयाई काब चिंजाक कोनना फारमियो अदुदी जी कालिदास देबार एलाइस दास जय कुमापन अपोपा लेखिद्रबा मुनिथन गांधी मोरे 1 नंबर मंगादगिनी हाइरी मंगोंदगी अंगांगु मसुगी मारुति स्विफ्ट अमा मोबाइल हैंडसेट अमा अमदी लुपा लिसिंग अमसु रिकवर तौरे हाइरी फारबा मियो सिगी मथक्ता केस अमा लोखतुना थिजिन भाउक्रे हिरमसगी मतंगदा ngasi इम्फाल ईस्ट SP कॉन्फ्रेंस हॉल पांगथोकपा पाउगी मिफम अमदा SP जोगेशन रनहाई इम्फाल ईस्ट डिस्ट्रिक्ट के मनुंग चनबा मिनुथोंगी एरियादा पुलिस के टीम अमना फ्रिस्किंग तौरिंगैदा याम चिंगनिंगाई ओइबा मओंगदा अंगांगु मचुगी मारुति स्विफ्ट रजिस्टर नंबर WB02AG1894 असी थौरगा लाकपदा खामनबा हाइरबदा खामलमदना थौखिबदगी पुलिसना तानरगा फादना चेक तौरबदा यामलबा मयाई काब चिंजाकसिंग असी फागतपा ngamkhibani इम्फाल ईस्ट के मफम सिंगदा असिगुम मयाई काब चिंजाकसिंग पुसलकलिबा असी थिंगनबा मखाताना इम्फाल ईस्ट पुलिसना लेपलाइतना ड्राइव चंगसिंखिगनी मयाई काब चिंजाकी मायोक्ता चंगसिलकपा ड्राइव सिंगदा लमदम सिगी मियामनसु मतिंग पांगबियो हाइनसु अपील तौखि मागी WY टेबलेट से माना पूरगा चतल लेरमी अदुना माना पोसे मखाताना गुवाहाटी दा अतोपा मियो यमदा सिनना बायदुना माना पोसे मथांग अदुमाइनो पूरगा लाकोनी इंटरनेशनल मार्केट दा मागी लेरियो पोसे हुजिकसे मोइना हायरकपदा 1.5 करोड़ मुकी अदुगी कनोनी वैल्यूनी 78,000 कनो से पीसेस से मागी कनो मोइना पुथोगा गुवाहाटी सिनरा गुवाहाटी रे मथांग मथांग मोइ पुगिना बादुगी कनोनी फिल्म फोरम मणिपुरना सैसप रणबीर थौनागी तामना संगाई रिकॉर्डिंग की मतंगदा अथिंग बथमलगलिबा अदुगी मतंगदा ngasi मणिपुर प्रेस क्लब ता पाउमिसिंगदा रणबीर थौनाना सेंगदोकलदुना हाइकिबदा तामना संगाई रिकॉर्ड्स की बोर्ड डायरेक्टर असी लंदम सेगी थोइदोक हेंदोकना मसा मसागी लमदा ममिंग लैरबा अमदी आर्टिस्टबु योखत पामजबा मियोय कुनि थोइना सेमबनी हाइक्रे मसिगी मरोइबा पांदम सिंगी मनुंगदा लंदम सिगी तोंगान तोंगानबा फॉर्म ऑफ म्यूजिक दा लैरिबा आर्टिस्टबु मालेमगी फंपाक्ता सोशल मीडिया की खुथांगदगी प्लेटफॉर्म पीदुना जोखतपनी महाना मखा तारदुना तामना सीजन 1 की हवलकपा मतम अनिरक सुबा एपिसोड ता
AJ Maisnana sakpa saklon oirabasu haiba isai asi sandokra matungda Amiki General Secretary na isai asi Hindi gi isai amadagi copy tawani aduna tamna season na numit humni gi manungda sengdokadabani hairappa laiki masigi matangda Board of Directors ki mifam pangtutuna khanabada tamna season 1 asedi actor actress yawa video album nate reality show ni aduna amikna preview tawbagi mathautadi haiki Mahana Makataraduna April Kulumdoida Film Forum na so cost notice Tarapadagi, April Kumangagi Nutelpung Om Tajineda, Mahak Masamag Film Forum Office the Setki, Adobo Agi Itata Complainta Riba Amiki Musing the Amatalaram Kidi, Nutelpung Mari Makai Tabada, Amiki Vice President Amadi General Secretary Latuna Wafamasigi Matanga Kananinaki. Mayam Yuaro Taraba Matunda Mahakimot Piraduna Tamna season episode asi reality event preview to from Tote Tamna season 1 Gamanaba Mawongi event Kara YouTube channel da Sandoki Balekre Sandoki Bay Session Adu Amiki Natraga Film Forum Dagi Ayabaloki Balati Haiki. Singa Zakiba Natraga Kawan Sitana Tawaki Bamadalati Amadi Tawi Hanasu Kanjadi I have Amadi Tamasa reports that Film Forum Manipur Thagira so cost notice Amata Hoy the Uchakiti. Otherwise, the end of Maki the Hajali Bakan and Madi, Tamna Sangai reports the board of the Nawari, Nana, Maku Riva, Tamna Sidan one, the same Satana for the unity. Tasigi Tangta Nitoi Jundagi Hauna, Jairod Popi, Youth Club, JYC na Sentuna, Yarod Popi Playground, Tim Taratar Nasaru Yadana Sataragliba, JYC Challenge Football Tournament, Nasirusin Grey, SYC Gilgal Team na Chiri Police Team Bo Goal Amasuno da Maitiba Piduna, SYC Gilgal Team na Tournament Asigma Pu Oikre. Lusin Bagit Horam Aduda, N. Buddha Chandra Singha, Social Workers, SP, Jirabam, M. Mubi Singha, MPS, MD Saddam Hussein, Social Worker, Ashok Kumar Singha, Secretary, Azaziri Bamna, Atuba Mitung Amadi, Akanaba Mitung Oina, Dias the Punky. Tawal District Eten Tha Thamba Chingyada Ain Kaina Ching Lebak Kotlamba JCB Ama Amadi Tata Dipper Ama Forest Department ki staff singna pharaga purapada Khangabo Assembly Constituency ki MLA Okram Susa Kumarna Mahaki Escort ka loinana laktuna mulhori haina ngasigi pauche singda yaropasi yamna laibak thibani haina Wildlife and Biodiversity Conservation Committee WBCC Manipur ki chairol amana fundurakli WBCC na press ta thadrok pachirol asena makata na hai Manipur da su noma magi saba helapana maram oiduna uwa thazinduna umang ohensi ching pat turel kansi haina Minister MLA Singh Amadi miyam na yamna kana hotnaringai chera aseda MLA amana Aingaina Ching Leba Kolamba se Wildlife and Biodiversity Conservation Committee WBCC Manipur na yamna haksin lawzai hairaduna Forest Department ki staff singdagi MLA na mulauba gari sing adu athubada Manipur lengak na lokhat piu hairadli Ching Leba Kodpa Chingdagi uwa yanthatpa aina yade haiba khangna amadi wayal sangi athingba leina miyamna ikai khunariba lawmaker amana asegumba ainbu thugairakpasi laibak thibani meramaduna Lengak asinasu athubada miteng changbiduna mara leibasing dadi piu hairaduna umangi pothosing manghan bayade haiba wayal sangi hukumbu lawmaker amana singnarakpa asida lengak na michang mikai yengduna leithoklabadi WBCC Manipurna tumina leithokloi Chingpa turel kanduna mahosagi kaidana bahonariba WBCC Manipurna makatana hanbalaitana lepkhigani hairi Lakadaba chahi singda advanced security features singa loinaba travel documents sing fangnaba e-passport sabada hena maru oibani lawani haina external affairs minister S Jaisankar na haiki taretlak suba passport seva divas palan tharonda wangangwada minister Jai Kishan haiki wafam segi matangda India security press ka khanare ikuidana advanced security features sing yawa anoba passport booklet sizinanaba e-passport number gi thabak paikhatlagani Lok Sabha constituency kudimakta new post office passport seva kendra sing POPSK amamam hangdoklagani POPSK hangdoknabagidama Ministry of External Affairs MEA amasung Ministry of Communications na thabak lokhat paho loyedore
Chahi amada passport karor ama hena piri English ani taradre ki January dagi POPS ke chamni tarani thoi hangdokpa ngambagi dama Communication Minister Ravi Shankar Prasad bu Minister Jai Shankar na thagat pafungdokhi Passport Seva Kendra Mariphu tara humdoi ga tharagadi hauzik passport ki thabak tawriba center changa supna manga sure hairi बहुजन समाज पार्टी बीएसपी चीफ मायावती ने हाई की बता बीएसपी का समाजवादी पार्टी एसपी का पुनः चलमिदुना मिखल तेंगनरमगी थबक सिंह असिदगी तोबे हाई की तुंगना लाकदबा मिखल सिंह ददी बीएसपी मरोम तोम त थेंगनरगनी अमरोमदा एसपी की लुचिंबा रामाशंकर विद्यार्थी ने हाई की मायावती ने एसपी की मायोक्ता वांगांगली Alliance adugi matangda Malken Mayawati na kari role sanaribagi haibadu miyamna ikhang khangnaraba wafamni haina mahakna makhatana phongdoki aroibada maroiba paw amhana pizari Behiyam Khulda Chief Minister N Birena Police Station ama hangdokre Upadi Sanagi Medal amadi selgi mana langthokpagi thorom pangtokre Loinana question design blueprint and model examination haibasida numit mangani chathagadaba workshop hodokre ngasi gida mutali pawda matang sida loijare miyeng tabiri basembo amkhana khonjari